ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯃꯅꯤꯁꯅ ꯁꯤ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯕ꯭ꯂꯣꯛ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯁꯤꯒꯤ ꯕ꯭ꯂꯣꯛ ꯚꯤꯗꯤꯑꯣꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯀꯣꯔꯣꯅꯥ ꯅꯥꯗꯅ ꯋꯥꯡꯖꯤꯡꯒꯤ ꯀꯣꯚꯤꯗ ꯁꯦꯟꯇꯔ ꯑꯃꯗ ꯅꯨꯃꯤꯠ 10ꯅꯤ ꯂꯩꯖꯔꯛꯑꯦ ꯅꯨꯃꯤꯠ 10ꯅꯤ ꯂꯩꯖꯔꯛꯄ ꯑꯁꯤ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯑꯥꯏꯗꯤꯌꯥ ꯑꯗꯨ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯈꯤꯗꯦ ꯅꯨꯃꯤꯠ 9 ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯗꯨꯗ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯂꯩꯔꯛꯄꯒꯤ ꯍꯧꯅꯕꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯥꯗ ꯑꯍꯜ ꯂꯃꯟꯒ ꯑꯩꯒ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯄꯨꯜꯂꯛꯄ ꯃꯌꯥꯝꯗ ꯂꯩꯕꯅ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗꯨꯗ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯗꯤ ꯃꯤ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯁꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨ ꯌꯨꯝꯗ ꯂꯩꯍꯧꯕ ꯀꯥꯡꯕꯨꯗꯣ ꯃꯣꯏꯁꯨ ꯍꯣꯝ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯔꯤꯅꯤ ꯅꯨꯃꯤꯠ 9ꯅꯤ ꯍꯣꯝ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯁꯥꯗ ꯁꯤꯝꯇꯣꯝ ꯂꯥꯛꯇꯕ ꯍꯥꯏꯗꯤ ꯃꯁꯥꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯗꯣ ꯀꯩꯝ ꯇꯧꯗ꯭ꯔꯕꯗꯣ ꯍꯥꯏꯗꯤ ꯀꯂꯞ ꯀꯥꯡꯕꯨꯅꯁꯨ ꯑꯗꯨꯝ ꯊꯣꯛꯄꯒꯤ ꯑꯌꯥꯕꯗꯣ ꯄꯤꯔꯦ ꯑꯗꯨꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕ ꯆꯠꯄ ꯈꯣꯠꯄꯗꯒ ꯍꯥꯏꯗꯤ ꯆꯪꯍꯟꯗꯕ ꯏꯟꯖꯥꯡ ꯄꯤꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯃꯇꯨꯡꯗ ꯃꯌꯥꯝ ꯇꯧꯕꯤꯒꯅꯨ ꯋꯥꯈꯜ ꯇꯥꯕꯤꯌꯨ ꯃꯌꯥꯝꯗ ꯊꯣꯛꯂꯛꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯊꯣꯛꯂꯛꯇꯕꯅꯁꯨ ꯍꯦꯟꯅ ꯐꯩ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯨ ꯆꯪꯍꯟꯗ꯭ꯔꯤꯕ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯅꯍꯥꯟꯗꯒꯤ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯅꯣꯏꯗ ꯑꯃꯨꯛ ꯃꯤꯅ ꯇꯧꯔꯛꯑꯒꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯑꯩꯅ ꯑꯥꯗ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯅꯕ ꯃꯌꯥꯝ ꯇꯧꯔꯁꯤ lapna uriba chingsang parenga nangbu thibada nuknari khumlaroi tararo Nati si mai taro kem tawdi thawayoi binangna chatkiba numita video nambige chal yare sumana nunda wai sumana hai sumana kaga hai sumana mala ga wa ko thana yi khana kan jo khara ma hai wa ko thana yi ta kan ma tak kan ta ka khala ga setan yin nuai ba sile ba nuai ke mayam gini ada si view faje sidane khoi leina sida sanakan di mi leite o sije sidane mi leina sina nursing gi doctor sing gi leiba mai dare sina doctor gi ga leiba sanakan chale haide mi amna mane sida ko ai sai video namane nambaduda soiramma ba dami man phano phajamne
ꯁꯤꯗꯅꯦ ꯕꯣꯟ ꯁꯥꯟꯅꯗꯣꯏꯁꯦ ꯑꯗꯣ ꯅꯥꯄꯤꯁꯦ ꯃꯌꯥꯝ ꯁꯣꯡꯉꯦ ꯍꯧꯖꯤꯛꯇꯤꯀꯣ ꯁꯤ ꯌꯧꯅꯦ ꯁꯤꯒꯤ ꯀꯥ ꯑꯆꯧꯕ ꯈꯨꯆꯥꯎ ꯌꯧꯅꯦ ꯆꯥꯎꯕꯁꯦ ꯁꯤ ꯆꯥꯎ ꯁꯤꯗ ꯃꯤ 30 ꯂꯩꯌꯦꯕ 30ꯃꯨꯛꯅꯦꯕ ꯂꯩꯇꯣꯏꯁꯦ ꯁꯤ ꯌꯨꯝ ꯑꯆꯧꯕꯁꯦ ꯁꯤꯗ ꯑꯗꯨꯗꯤ ꯃꯤ 30ꯃꯨꯛꯇꯪ ꯂꯩꯔꯦ ꯑꯗꯨꯗꯤ ꯀꯌꯥꯝ ꯊꯤꯅ ꯍꯥꯡꯅ ꯂꯩꯔꯝꯃꯅꯤ ꯑꯗꯨꯗꯩꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗꯣ ꯈꯜꯂꯣ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯌꯥꯝꯃꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯁꯣꯝꯅꯥꯀꯟꯗꯗꯤ ꯃꯤ ꯂꯩꯇꯦ ꯁꯣꯝꯅꯥꯀꯟꯒꯤ ꯕ꯭ꯂꯨ ꯀꯩꯅꯣ ꯀꯨꯞꯄꯁꯦ ꯁꯤꯗꯤ ꯃꯤ ꯂꯩꯇꯦ ꯁꯤꯗꯅꯦ ꯂꯩꯔꯦ ꯁꯤꯗꯩ ꯂꯣꯏ ꯊꯣꯛꯅꯔꯤꯅꯤꯀꯣ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯂꯩꯕꯗ ꯌꯥꯝ ꯍꯥꯏꯗꯤ ꯁꯥꯕꯁꯨ ꯌꯥꯎꯋꯤ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯗꯨꯅ ꯊꯣꯛꯂꯛꯏꯅꯦꯕ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯥꯏꯗꯤ ꯅꯨꯡꯁꯤꯠꯀꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯍꯥꯏꯗꯤ ꯀꯥ ꯃꯅꯨꯡꯗꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐꯪꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯀꯁꯦ ꯐꯪꯉꯦꯕ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯂꯝꯕꯤꯗꯀꯣ ꯂꯝꯕꯤꯗ ꯀꯅꯥ ꯆꯠꯂꯤ ꯆꯠꯇꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯦ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯔꯝꯃꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯀꯃꯦꯟ ꯃꯆꯥ ꯑꯃ ꯄꯤꯕꯤꯔꯝꯃꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯚꯤꯗꯤꯑꯣꯗꯣ ꯐꯖꯩ ꯑꯣꯔ ꯐꯖꯗꯦ ꯍꯥꯏꯗꯤ ꯁꯥꯎꯟꯕꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯇꯞ ꯇꯞꯅ ꯑꯞꯒ꯭ꯔꯦꯗꯁꯤꯡ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯅꯥꯍꯟꯒꯅꯨ ꯏꯁꯥ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅꯀꯣ ꯃꯌꯥꯝ ꯅꯥꯍꯟꯒꯅꯨ ꯑꯗꯨꯗꯨꯅ ꯅꯥꯗꯅꯕ ꯈꯣꯠꯇꯅꯕꯗꯣ ꯍꯥꯟꯅ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃꯗꯤ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯁ꯭ꯇꯦ ꯁꯦꯐ ꯕꯥꯏ ꯕꯥꯏ